ngasi numida waram phong khiba tongan tongan ba manipuri si phong dagi amasum thokiba thawdo wathok sing dagi maru oibe I pau sing khonga saraga manipur top channel gi maike dagi myam da thamsigi hanbada nupi oibi gi ikai khumnaba manghan khraga imung manung yauna Lotkhre police na su action amata lokhat pidre JSC yum panwinagani haina thazaba piram laga nupi oibigi ikai khumnaba manghalaba matungda nupi gi imung manungda phajadaba wahi wata kya ngang laga khatnaba horam laga Lotkhre thawdo sigi matangna Porampar police station gi nupi kangbu singda FIR sanduna thawdo sida sienari ba miyoi sing serak pibiu haina wokat krabasu action amata lokhat pidre haina JSC against the sexual assault of Saubina pianaba phongdokre Manipur Press Cup tanga si pangthokiba pawgi mifam amada JSC gi convener Sagolsen Shamjain haikibada haukiba April 3 da Imphal East ki manungsanba Tiger Camp tagi thangjam malem nganba Elise Tomba sei kungani thoi apokpa Kameshwar hairiba miyesina Saubi Kobi asengba mingnate amabu lawbi gani haiduna Tiger Camp ta leiba Panchayat Hall gi toilet amada nupi oibi gi izat manghalaba matungda paw faunaba phangkitabin hairi nupa siga paw faunaba phangdabadagi nupi masa sigi WhatsApp ki status ta tombagi maramda wahi kara iraga thagatlubadagi tombagi mamana nupi mayumda laklaga masa nupi bu waraknaba ganglami nupi masa adugi apok pina wafam adugi matangda masa nupi da phu saiduna hangbada thokriba thawdok tugi matangda marik sumna phongdorakibani wafam sing asi khanglaba matungda nupa mayumgi miyoi singda kainya dan ama pinanaba wafam hainabada yanakhi adubu kainya dan pigani haikiba November kungani thoida laktabadagi imung manung amadi laikai gi miyoi singi marakta irang ama thoki thangnaba numit November kunga humdoi amadi kunga marida Porampar women police station gi khuthangda FIR ama chansinki adubu ngaji phawa police ki maikedi gi mara lairaba accused asubu phaduna ain goeba sarak amata pibitri haiki mahakna makhatara duna haikibida nupa mayum gi miyoi singna kainya dan pinaba wafam phongdok lamlabasu thawsadana laikibadagi Tiger Camp ki development committee maira paibi amadi club ki miyoi singna mifam ama pangthoklaba matungda thawsadana lairiba imung singa sigi mayokta thabak lakhonaba JSC asi semani accused oiraba nupa si yauna imung manungi miyoi sing lotuna laikre hairaduna thawdo sigi matangda lamdam asida lairiba nupi singidamak CNB songbiriba civil society organization singna mateng pangbiduna achumba wayel phanganbiu hainasu pausna makhatana phongdorakli atopa paw manamo tilhak hidak yauna makhal kya gi hu sizinaduna usek sing phanabagi thawong satharamgani haibigi singnaba lairi PFAM gi timna sangshinduna usik adu mataw karamna sibano khangdoknaba post mortem tawkre hairi yamna mak nuaitaba paw mani ngasi forest department da wangu dagi sagol sem Gizin kauba miyamana sinnarakpa masa soklaba mapung fana sauraba madi lamdamasida tangna phangba usik makhal golden stip ama kanana bohonarabasu ngamdana sikre ngasi golden eagle sikhibaga madi leinana and Munal Maitei assistant conservator of forest na haikibada Manipur yamna tangna pairakpa usek makhalasi ngarang wanguda angang singna labukta sanabada til hidakna singba hu saraba manma mongda masa sokna paiba ngamdana leirambadagi forest department na sinarakpani forest department na su usek asibu hek ngamba thakta kannabonaki adubu laibak thibadi hu sarubagi mawong mana masindagi I oraktuna ahing athengbada laikidabani hiramasiga mari lainana range forest officer kaksing and munana hai lamda masomda tilhak hidak yauna makhal kyagi hu sijinaduna usek sing phanabagi thawong satharamgani haibki singnaba leire maramsina miyamna ngasi siriba tanglaba usek makhal kyabu nataba pambai sijinaduna usek sing hanaba honabigano malemda sa usek sing asigisu maningtamna hingjanabagi haklai makhoi hak asibu miyoibu khunai sina matpigano atopa pawmana Bir 13thDec International Airport privatization tawiyaroi union government airport kungamanga privatization tawnaba haibidi lanai senjau paiba singda yonthokpada Manipur gi Bir 13thDec Airport yawholapasi Manipur State Council Communist Party of India yabangamloi haina lup asigi assistant secretary M Joy Kumar Luwang na thadorokpa sirol amana haidi sirol asina hai covid laisat ki sahi ani asida air traffic lepana anamba oibadagi income lakpa watpadagi airport asi profit laitaba oina lawbusi langani
BJP gi sungsinaba lenga asigi motivity masagi party amadi RSS na singba Hindu Federalist Fundamentalist kangbu amasum lanai corporate kharagi ahenba sel talhanana bathabakni masi makhoigi nungyoeba wakhaloni privatize tawraga makhoidigi khamhauraga government makhatana lehaunaba sinba thoksilni makhoina misa miyamgi awaba khangloi tangai fadana sathok jasin tawribasingda sel hena tinghalagani haidi henasu pausna phungdorakli atopa pawmana Lairum Phina Lengyan Oiduna Prime Minister Narendra Modi na Kasi Besonat Dam Sangakre Lamdamasigi Lairum Phina Lengyan Oiduna Benaras ta ngasi India gi Prime Minister Narendra Modi na Kasi Besonat Dam Sangabi gi thoram pangthokre ngasi gi thoram aduda laibasi gi BJP na laingak paibe state singi chief minister sing saruyaki lunena Manipur gi chief minister N Beren su thoram masida saruyaki Panbayabadi Prime Minister Narendra Modi na saruk yaduna Benaras ta pangthokadaba India gi BJP na lengak paidibi state singi chief minister singi miphamda saruk yanabagidam Manipur gi chief minister nongthongbam Beren ngarang Imphal thadokrabani thoram asi loiraba matung nga sinwidang wairam Prime Minister na Ganga Turel satuna RT katpada chief minister sing asisu saruk yagani hain spouse na phungdorakli atopa pawmanamo miyamna thakna sanaribi ising khongda mapal thokpham sajile miyamna thakna sanaribi ising khongda mapal thokpham sajinbegi miyamna sauna khudong sadaba mayukna halle amasu maikai kyadigi wokalakle mari leinabasingna haidiba mapal thokpham asi sindokpiduna miyamna thakna sanaribi ising asibu hygienic oiba mongda thambiyo hairi pawsina hai kaksing laurel khongna phawduna sieliba ayangbung pareng lambi sumak lekai Lairak Asoba Pareng Mapa Sida Construction under 14 FCA 2019-2020 gi Makada Mapal Thopo Masi Sajan Bani Hairiba Kong Asina Kaksing Pau Duna Setkraga Sien Kagadori Bani Hainasu Pau Sinasu Makatanasu Fongdorakli Atopa Pau Manam Hayeng Degi Awareness Kam Wakat Mipam Sataba Horagani ILP gi regulation gi section 20 gi Makada Sesang Sudaba Miyoi Sing Lo gi Matung ina penalty review Lainga ki police ama DC na ILP gi sesang sudaba miyoi singi mathakta sathagadoriba verification asida lob asigi maikedi mateng pangnabasu Manipur gi gazette yauriba ILP gi regulation gi section 2 gi makhara sesang sudaba miyoi sing lo gi matung ina penalty pibegi thabak adu yauna sanction si haikre JCILPS ki office ta pangthokiba Paumi Mipamaduda Convener BK Moirangsana Makhatana Hai Manipur Police ki Kangbuga December Tarukta Punna JCILPS ka Punna Paminaduna ILP gi Sesang Sudaba Miyoi Sing verification Satabada Makhoi Yoeba Mathau Pangtholagani Masida JCILPS Nasu Mateng Pangsinduna Punna Thabak Sangsiminarasi Haba Wapam Ama Thamlaki Haidi Magna Hai Regulation da Yauriba Section 18 da DC amadi police na verification amadi monitoring gi thabak tawgadabani haiba provision ama yawi hairiba provision adugi makhada thaba achi sangsilage haibani adubu police na ILP gi regulation gi section 20 gi makhada yauriba penalty pibigi saru asi yauna thabak lokatpiyu ngasi pawba thabak amata paikhatana leiriba si yaningde numit kharani asida karigumba thabak paikhalakta tarabdi lup asina hana sangsilamba thabak thoram sing makhatana sangsilagani haina su pawsna phungdorakli Lushilak po na to papaw krana P Dongel na Manipur Police ki DGP in charge oina thawpon kre Manipur Police ki Director General of Police DGP LM khawtaina hawkiba December 10 voluntary retirement lauduna thabaktagi pothakhraba matungda hangduna leiriba DGP gi pharmacy hauji DG prison oina thawpuriba P Dongel IPS MA 1987 bu DGP gi in charge oina ngasi dagi thabak ponkre Manipur Governor ki mingda Department of Personnel Division DP gi Joint Secretary arambamna ngasi thokiba order amagi matung ina IPS P Dongel bu haujik mahakna puriba DG prison gi mathakta Manipur Police Force ki mako oriba DGP gi phamsu in charge na oina pohonana ba hairi henesu paus na phungdorakli Amaromdana MLA Surja Kumar na Sembidraba Lambi Khangabokta Mirep Oigadoriba Jadumanina Koilas Saiduna Lambi Simkre Khangabokta gi Sangai Yumpham Samaram Taba
IBR road asi matam kuina satpa yadaduna leiriba lambi gi akaiba madi pothole sing ngasi BJP Manipur Pradesh ki Vice President oiramba khangabo kendrada BJP gi mirep oinaba thaurang toriba thoksom Jadumani na ngasi nung amadi koila saiduna semjinkhre lambi sembadura thoksom Jadumani na miyam goloina na yengsinduna lambi phataba mafam sing ningthina semjin sajinanaba pokta pikhi matam kuina sembiraktraba lambi paring asi nauna semjilakpada thagatpa phongdokladuna sangayumpham dagi MD Ikabal Khan hai sangayumpham praja gi lifeline ama oiriba lambi asi semjin binaba khangabo kendra gi MLA Okram Surja Kumar da kayarak hana miyamna haijaduna laki adubu mahakna sembiraktabadagi lambi asi sembinaba kendra asida BJP gi candidate oiriba thoksom Jadumani da hairubadagi ngasi Jadumani na miyam gi awaba yengduna lambi asi sembirakpani haina pausna sumakhatana phongdorakli amasum hauji koina di myam paus matang sa lusinjarage amasum pathok sagi bida soikiba lankiba kya yaurs myam ngakpi gani amasum matam gi maroi bi paus myam da lepton update pi jara kena channel sigi mekedi gi myam na thamjari and thank you.